अहानबदा मरुओइबा पाव RDNPR अमसुंग महूत मिनिस्टर 𝐌𝐶𝐻 जिरीबामदा चतुना चौकत थौरांगी थबकसिंग येंगसिनख्रे रिलीफ कैंप तसु चतुना मफम अदुदा लेरिबा मियोइसिंगा उनदुना वारी सानख्रे अमदी संजनबमदा 18 असम राइफल्स की पर्सनल अमना नोंमै राउंड निफुरोम कापतुना लाकपदा मियाम हौदुना फारगा थमलुरे कोना यासिनबदगी इंथख्रे Notice window na sanukjariba nungtil ki paw sibo meeting tabiriba pumnamakpu CHAPLINA MAISNAM na 𝐶𝐿𝐸 nakrumsari hauzik paw sandok na pizari Jiribamda numit ninigi khongcheta Rural Development and Panchayati Raj RDNPR amasung Municipal Administration Housing and Urban Development mahut ki Minister Yumnam Khemchan Singh na koina chatuna yengsinkre Minister 𝐶𝐻 ngarang Jiribamda World Toilet Day ga mari leinana Northeast ki manungda lu henba tanabada ahumlak first tarakhraba mafam asi yamna lu nana leiba mafam amani hainasu phongdokhe loinana Chingdong Lekai da leiba DC Complex ta Rural Engineering Department na nauna saba District Panchayat Resource Center gi building haunabi matung inna sangakhe Building adugi su Minister 𝐶𝐻 Jiribam Jila Parisad ki Adakshya Jiribamda sinakre Minister na khongchat aduga mari leinana paumi singda phongdokhibada leingak na piba matam tha tara manga gi manungda tha nipanda sabat loiduna so asi Adakshya Jiribamda sinabani loinana PMGSY gi makada manipur gi AC pumnamaki manungda Jiribamdana ख्वाइदगी यामना हापतुना फेस अहुमगी मनुंगदा मनुंगचन्ना 19 फीट तगे तादना पाकपा लंबी मंगा थोंग मंगा अमसुंग PMGSY की मखादा हापचिले चौराकना किलोमीटर 18 ओइगदबा लंबीनी हाइखी हौजिक करी करी हापचिनबा याबले हाइबसु कन्ना सर्वे तौरी हाइना मिनिस्टर न फोंदोके Kanglub suna punna khundaminariba Jiribam asi Peace Committee Jiribamna sinbiduna irang leitaba mafam ama oibase yamna chauthok chaningaini makatana santi leiriba se Manipur gi mafam pumbadasu message piningi haike khongcheda duga mari leinana Jiribam gi Mahai Khulenda leiba Sports Complex ta hangliba Relief Camp tasu changduna yengsinki hangliba Relief Camp asida Babukhal Boroikhal amade Sabukhat khungang ahumdagi lakpa imung singa faminaduna tathok tasin tawramkhe November ki tang taraga mapan World Toilet Day toilet sing luna na thamba aina jiri de lakpa sigi program yaw pujab simi yana mala live pen thamjage maramdi jiri municipal council se northeast ki kugi small town da ahumlak kugi northeast ki cleanest town oibi award phangba dung jaga amani masida akhoi department su apun bas oi state ki saktam sida su northeast ta jiri na tar kusi masigi nungai ba kungduk polena na kusi kamai torige nei su ye jamba lakpa structure me am su manjara su asuki matik na maintain to masi thagani ai Imphal East District ki Khundrakpham Kendra gi manung chanba Patlo Chingzin Lantharakpa Sericulture Farm Leiba Sanjanbamda 18 AR gi personal amana nongmei round nifu muk kap tuna lakpadagi Khunja Singh mipainarude konathangda masak khangdaba drone ama pairakpadagi kapani haiba confirm tawkhe haire Thaudok adugi matangda Khunja Singh na phongdorakpada ngarang numidang pung 8 khara helakpada Sanjanbam gi Sericulture Farm Leiba mapada gi AR gi personal amana nongmei round nifu rong kap tuna lakibani hairi nongmei makhol tarakpadagi yumnam khunau makha lekai gi Khunja Singh na nongmei kap tuna lakiba gypsy adu thatuna check tawki ima Singh na kari maram gi nongmei kaplibano haina hangkiba wahangda AR personal aduna masak khangdaba drone ama pairakpadagi tanaraga nongmei kapani haina phongdorakhe hairi AR personal aduna officer da pau phone tauge haina taurabatungda Khewa Sagolmangda leiba 18 AR gi CO Akas Maibam lakibani hairi
Adubu Maikei Adomgi miyamna pendabadagi ngaihak unkhatnaraba matungda Imphal Eastki SP Dr. S. Ibomcha 18AR gi CO Akas Maibamga loinana Maikei Adomgi Lekaigi Mihut Singha Pungkhai amamu wari sanaraba matungda yashinaba purakpadagi masak khangdaba drone ama pairakpadagi nongmei adu kapkhibani haiba wafam thamkibaga loinana tungda 𝐋𝐢𝐯𝐞𝐰𝐬 changnakhi hairi Panbayai ngarang nungtel pung 2:30 taba aduaidasu Bir Tikendrizit Imphal International Airport ki area da masak khangdaba drone ama paina leikibadagi Manipur da landing tawgadaba aeroplane sing cancel tawduna pung khara ngaihak leplubani adubu konathangda aeroplane taba yarakhibani ꯈꯪꯁꯤ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯝ ꯃꯈꯥꯁꯤꯗ ꯑꯥꯔꯃꯤ ꯗ꯭ꯌꯨꯇꯤ ꯑꯃ ꯈꯥꯝꯕꯁꯤꯗ ꯑꯩꯅ ꯊꯣꯛꯑꯒ ꯍꯪꯉꯦꯕ ꯑꯥꯔꯃꯤꯁꯤꯗ ꯀꯃꯥꯏ ꯇꯧꯕꯅꯣ ꯅꯣꯏ ꯁꯤꯗ ꯂꯥꯟꯅꯤ ꯃꯌꯥꯝꯁꯤꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯍꯥꯏꯕ ꯗ꯭ꯔꯣꯟ ꯑꯃꯈꯛ ꯇꯥꯟꯅꯖꯔꯛꯄꯅꯦ ꯍꯥꯏꯕ ꯃꯣꯏꯅ ꯑꯩꯅ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯩ ꯗ꯭ꯔꯣꯟ ꯅꯣꯡ ꯄꯥꯏꯕꯁꯦ ꯑꯩ ꯎꯗꯦ ꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯑꯗꯨ ꯊꯥꯖꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯄꯥꯔꯀꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯩ ꯃꯣꯏ ꯖꯤꯄꯤꯗ ꯇꯣꯡꯉ ꯂꯥꯛꯄꯁꯤꯗ ꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯑꯩꯁꯦ ꯐꯥꯈ꯭ꯔꯦꯅ ꯄꯥꯈꯠꯇꯅ ꯈꯥꯝꯃꯦꯕ ꯑꯩꯁꯨ ꯀꯨꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯗ ꯍꯥꯏꯕ ꯃꯣꯏꯁꯤꯡꯁꯤꯒ ꯋꯥ ꯃꯦꯟ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯑꯩꯈꯣꯏ ꯅꯥꯛꯇ ꯂꯩꯌꯣ ꯃꯣꯏꯅ ꯍꯪꯕ ꯋꯥꯍꯪꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯣꯏꯅ ꯍꯪꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯐꯖꯅ ꯄꯤꯌꯣ ꯑꯆꯨꯝꯕꯗꯣ ꯄꯤꯌꯣ ꯅꯠꯇ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯃꯣꯏꯗ Saikot Esigi Kumbi Police Station Manung Chanba Sagang Bazar da Furup Ahum Maru Oina Maitei Pangal Kom Furupna Kundariba Mafam Masida Maikei Adomgi Maira Paibi Yauna Ahing Yarektuna Central Force Thamba Yaroi Haina 𝐶𝐿 Ahing Yarektuna 𝐶𝐿𝐲 W Sardana Haikibada Haukiba November 12 da Maha Regiment Khara Laklaga Sagang Higher Secondary School da Laina Bahotnarakpadagi Miyamna Athingba Thamkraba Matung Thangnaba Numitki Nungthel Pung Ahum Khara Helakpada Maha Regiment ki Casper Gari Ahum Sagang Bazar da Laisilakhe Madugi Numit Adumaktagi Yaningdaba Oina Dukan Sing Thong Londuna Mafamadada Yamlaba Miyamna Bazar Adumaki Lambida Phamzinduna Ahing Yarekpa Haurakibani Kuki militant Singna Chathariba Irangi Haurakfam Ama Oiriba Churachandpurgi Mafam Singda Central Force Thamduna Buffer Zone Thamliba Sigamari Lainana Hauzik Paliba India Lengak Amadi Manipur Lengakna Mafam Asisu Buffer Zone Onthoknaba Silakpa Mali Haina Mahakna Makatana Fongdokhe Saikot Kendragi Manung Sana Laiba Sagang Haiba Lamsida Central Force na Karisu Irang Itaba Jaga Sida Check Post Sagani Hadana Laiba Se Kogi Laiba Maya Paibi Maibin Mayamna Amata Yaning Balate Thamba Yaroi Siana Warba Saina Saking Talaba Matamasida Mahare Zimengi Check Post Tange Haiba Se Sagang the Irang Amata Late Sagang the Yamna Ing Signal Labam Landamni Masida Irang Sagat Piganu Central Force Thamba Yaroi Koi Prazamiam Apomana Maya Paibi Mipum Kuding Magna Koi Amata Thamba Yaroi Haukiba Iraya Masung Thangza Numit Ani Asida Miyamna 𝐶𝐿𝐲 Khara Leikibana Charangnaba Khara Thoklabasu Police na Akanba Checksin Thaurang Laukhatki Amadi Thokaningdaba Thodok Amata Thokiba Leite Haina Police Control Room Dagi Thadorakpa Cheryl Amana Khangalakli Security Force Singna Loijing Loya Amadi Irang Thoklakpa Yaba Mafam Singda Maruoina Imphal West, Imphal East, 𝐻ꯧꯕꯥꯜ ꯀꯛꯆꯤꯡ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯐ꯭ꯂꯦꯛ ꯃꯥꯔꯆꯁꯨ ꯆꯠꯈꯤ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒ꯭ꯋꯥꯔꯣꯛ ꯔꯤꯖꯔꯚ ꯍꯦꯜꯊ ꯔꯦꯟꯖꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯁꯥꯡꯗꯣꯛꯍꯟꯕ ꯌꯥꯕ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ ꯐꯦꯛꯇꯔꯤ ꯃꯦꯗ ꯄꯤꯁꯇꯣꯜ ꯑꯃ 36 HE hand grenade 5 ATWB grenade ani kapa yariba nongmai maru punna 15 rom phagatpa ngamkhi hairi Kakching district ki Kakching Manak ITI Panmamai road tagi magazine yauna 303 rifle ama magazine yauna local med 9mm pistol ama 36 HE hand grenade ahom phagatpa ngamkhre hairi Amaromda Churachandpur district ki oinasu
Lungzang village tagi magazine yauna AK-47 ama magazine yauna 0.303 gi rifle ani fagale hairi. Manipur gi ching amasung tamgi tongan ba district singda checkpoint jama kontra manga semkebagaloina na state asigi tongan ba district ta thokiba thodok singda chenaba miyoi Chamani Fumatoi Rom police na detain tawkre. Amadi miyamna lana sandorakliba video sing asibu thazabidana amadi lut tawkiba kulai sing police ta sinabina ba appeal tarakle. Paugi maraktat na aten ba break amatang lawminasi. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, 𝐂𝐤𝐈 School. Excellence in education. Diabetes ko loina de hingliba sing thama gi manungda control to bangamle. Urea creatinine wangbasu thama gi manungda hanthaba ngamle. Kong hamba nungai tabasu numit mangani gi manungda fahan bangamle. Pile sabadi nungsang nabasu chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thama gi manungda normal oy bangamle. Fatty liver oy basu thama gi manungda fagat han bangamle. Pumnamak natural oiba hidak makalna laing jabani. Hakjang na sokadaba side effect amata laite. Makata na hidak chabagi matho su tararoi. Hena kumaparo gidamak nasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matungda miyambo amukahana taramna ochari makataba pausing pisari. Manipur Lengaki Directorate of University and Higher Education gi Sentang Makada Thaubal College na Sinduna Mathematical and Statistical Methods for Economic Analysis Haiba Hiramda Chayol ama Chathagadaba Faculty Development Program among Sidagi Hodokre. Thaubal College ki Conference Hall da Pangthokiba Faculty Development Program aduda Thaubal College ki Principal Professor M. Bina Devina Athoiba Mitunglen College asigi Geography Department ki Head Oriba 𝐼𝐶𝐈𝐒 ki Coordinator Professor 𝐂𝐻𝐿 na Thauram Mapu amadi Manipur University ki School of Social Sciences ki Dean Oiramba 𝐼𝐶𝐈𝐒 ki former Director Professor E. Bijoy Kumar Singh na Akhanaba Mithunglen Singh oina sarugyaki. Athoiba Mithunglen gi warolda Professor M. Bina Devi na hai Ngasidagi hauduna chayol ama chathagadaba Faculty Development Program asida sarug yariba Oja Singh na Mahairoi Singh loinaba amadi guide taubada asuki matik kanaba pigani haibagi thazabalai haiki. Panbayai Faculty Development Program asida government amadi government aided college kungi oza kuntra romna sarug yari. The need for re-energizing and reactivating the college teachers in their respective fields is a must, so as to motivate them for maximum utilization as per the requirements of the NEP 2020. I am sure that this program will enable the participants to develop competence in general as well as management pedagogy. By participating, you will equip yourself with the knowledge and tools necessary to drive educational excellence and empower students for success in the rapidly evolving world. Aroibada maruiba pau amuhana pisari. RDNPR amasung Mahut Minister 𝐌𝐶𝐤𝐸 Jiribamda chatuna chaukat thaurangi thabak sing yengsinkre relief camp tasu chatuna mafam aduda leiriba miyoi singa unaduna wari sanakre. Amadi Sanjanbamda 18 Assam Rifles ki personnel amana nongmei round nifurom kap tuna lakpada miyam hauduna faraga thamlure kona yasinabadagi ingthakre. Matang asda hoziki oinadi Northeast Window gi Manipuri pau loisinjare ahenba anauba pau singidama pung 3 gi Manipuri news ta meeting tabiyo amuka sohana CHAPLINA MAISNAM na kramsari.